ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯦꯟꯕ ꯃꯤ ꯄꯣꯛꯄ ꯌꯥꯗꯕ ꯈꯨꯜ ꯑꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯎꯅꯅꯕ ꯑꯃꯥꯏꯕꯤ ꯑꯃꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯎꯅꯒꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ, ꯋꯥꯈꯜ ꯃꯤꯄꯥꯏꯅꯅ꯫ ꯈꯨꯜ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯄꯣꯛꯄꯒ ꯆꯍꯤ 60 ꯍꯦꯜꯂꯕ ꯃꯤꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯈꯨꯜ ꯑꯗꯨꯗ ꯑꯀꯛꯅꯕ ꯃꯤ ꯃꯁꯤꯡ ꯑꯃꯗ ꯂꯩꯕꯒꯤꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯤ 100ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ꯫ ꯃꯤ 100 ꯑꯗꯨꯗꯒꯤ ꯃꯤ ꯍꯦꯟꯒꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯏꯊꯠ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯈꯨꯜ ꯃꯆꯥ ꯑꯃꯅꯤ꯫ ꯃꯣꯏ ꯃꯌꯥꯝꯗꯨ ꯑꯉꯥꯡ ꯀꯞꯂꯛꯄ ꯃꯈꯣꯜ ꯇꯥꯅ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯄꯣꯛꯇꯧꯔꯤ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯖꯥꯠꯂ? ꯑꯍꯜ ꯑꯃꯅ ꯅꯨꯄꯥ ꯄꯣꯛꯄ ꯑꯣꯏꯁꯅꯨ, ꯃꯗꯨꯒꯤꯗꯃꯛ ꯃꯌꯥꯝ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅ ꯕꯥꯖꯤ, ꯄꯣꯛꯀꯗꯧꯔꯤꯕꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯈꯤꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕꯤ ꯅꯍꯥꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯕꯤ ꯅꯍꯥ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯄꯤ ꯑꯃ ꯄꯣꯛꯏ꯫ ꯃꯌꯥꯝꯗꯨ ꯋꯥꯈꯜ ꯂꯣꯏꯅ ꯃꯪꯅꯔꯒ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯏ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯣꯛꯇꯨ ꯃꯇꯣꯝꯇ ꯁꯤꯖꯍꯧꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯗꯤ ꯁꯣꯝꯗ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯑꯁꯨꯛ ꯊꯨꯅ ꯈꯪꯂꯤꯕ? ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯋꯥ ꯁꯥꯟꯅꯕ ꯏꯃꯥꯅꯤ ꯃꯌꯥꯝ, ꯉꯁꯤ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯤꯔꯣꯟꯕ ꯍꯧꯔꯛꯄꯗ ꯃꯥꯅ ꯄꯣꯛꯀꯗꯧꯔꯤꯕꯁꯤ ꯅꯨꯄꯤꯅꯤ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯁꯥꯅ ꯈꯪꯅ ꯃꯊꯪ ꯁꯤꯒꯗꯕ ꯆꯍꯤ 60 ꯍꯦꯜꯂꯕ ꯅꯨꯄꯤꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯥꯅ ꯈꯪꯅ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯈꯤꯅꯤ ꯍꯥꯏꯕ ꯏꯕꯣꯛ ꯂꯥꯏꯍꯦꯟꯕꯤꯅ ꯈꯪꯕꯅ ꯃꯁꯥꯅ ꯈꯪꯅ ꯁꯤꯖꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯅ ꯄꯣꯛꯂꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯃꯁꯨ ꯃꯤꯔꯣꯟꯗꯨꯅ ꯑꯉꯥꯡ ꯄꯣꯛꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯃꯤ ꯑꯃ ꯑꯃꯨꯛ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯗꯨꯅ ꯃꯤ ꯁꯤꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯕꯒꯤ ꯁꯔꯨꯛ ꯆꯍꯤ 60 ꯍꯦꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯈꯪꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯉꯥꯡ ꯄꯣꯛꯀꯗꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗ ꯑꯃꯥꯏꯕꯤꯅ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗ ꯑꯉꯥꯡꯁꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ, ꯃꯁꯥꯁꯦ ꯌꯥꯝꯅ ꯂꯨꯝꯃꯤ꯫ ꯑꯣꯍ, ꯑꯗꯨꯗꯤ ꯅꯨꯄꯥ ꯄꯣꯛꯂꯗꯤ ꯏꯄꯨ ꯅꯣꯡꯌꯥꯏ ꯁꯤꯒꯗꯧꯔꯤꯔ ꯏꯃꯥ ꯃꯥꯏꯕꯤ? ꯃꯥ ꯑꯣꯏꯔꯅꯤ꯫ ꯅꯤꯄꯥꯗꯗꯤ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏ ꯑꯍꯜꯅꯤ꯫ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ? ꯁꯤꯗꯕ ꯌꯥꯗꯕꯗꯨꯗꯤ ꯁꯤꯕ ꯇꯥꯕꯅꯤꯗꯅ꯫ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯁꯤꯗꯧꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯅꯤ꯫ ꯁꯤꯕ ꯀꯤꯌꯦꯅ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯇꯕꯗ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤ ꯃꯨꯠꯈ꯭ꯔꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ꯫ ꯑꯩꯈꯣꯏ ꯆꯍꯤ 60-60 ꯍꯤꯡꯉꯦ, ꯌꯥꯔꯦ꯫ ꯍꯧꯖꯤꯛ ꯅꯧꯅ ꯄꯣꯛꯂꯤꯕ ꯃꯈꯣꯏ ꯑꯃꯨꯛ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯒꯤ ꯐꯖꯕꯁꯤ ꯑꯃꯨꯛ ꯌꯦꯡꯍꯟꯕ ꯇꯥꯕꯅꯤ꯫ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯅꯨꯄꯤꯗꯣ꯫ ꯑꯗꯨꯒ ꯁꯤꯒꯗꯕ ꯑꯍꯜꯗꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯀꯟꯗꯕ ꯌꯥꯗꯦ, ꯑꯩꯈꯣꯏ ꯃꯨꯠꯄ ꯌꯥꯗꯦ, ꯑꯗꯨꯅ ꯑꯩ ꯁꯤꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯈꯨꯜꯁꯤꯗ ꯐꯪꯂꯤꯕ ꯁꯥꯞ ꯃꯤꯆꯩ ꯋꯥ ꯑꯁꯤꯕꯨ? ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯃꯄꯥꯗ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯌꯥꯔꯦ, ꯃꯇꯝꯁꯤ ꯈꯤꯇꯪ ꯊꯦꯡꯊꯈꯤꯕꯗ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯁꯤꯕꯅ ꯍꯥꯜꯂꯒꯅꯤ, ꯑꯗꯨꯅ ꯑꯩ ꯑꯍꯜꯗꯨ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯀꯟꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯉꯝꯅ ꯌꯨꯡꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯡꯕ ꯏꯁꯤꯡ ꯏꯔꯩ ꯃꯔꯛ ꯑꯃꯗ ꯆꯣꯡꯊꯈꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯏꯌꯥꯏꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯗ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯄꯒ ꯈꯨꯜ ꯑꯗꯨꯗ ꯆꯍꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯅ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯤ ꯁꯤꯗꯅꯕꯒꯤ ꯃꯤ ꯑꯃꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯀꯥꯟ ꯑꯉꯥꯡ ꯄꯣꯛꯅꯔꯝꯃꯤ꯫ ꯆꯍꯤ 13-ꯃꯨꯛ ꯑꯉꯥꯡ ꯄꯣꯛꯄ ꯂꯦꯞꯅꯔꯕ ꯃꯇꯨꯡꯅꯤ ꯆꯍꯤ 19 ꯁꯨꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯂꯩꯁꯥꯕꯤꯗꯨ ꯃꯃꯥꯒ ꯆꯤꯡ ꯃꯄꯥꯟꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯗꯨꯒꯤ ꯃꯈꯥꯗꯨꯅ ꯏꯁꯤꯡ ꯏꯄꯥꯛꯅꯤ꯫ ꯃꯁꯛ ꯂꯩꯅ ꯃꯃꯥꯗ ꯏꯃꯥ, ꯉꯁꯤꯗꯤ ꯎꯆꯦꯛ ꯑꯃꯠꯇ ꯀꯦꯜꯂꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯃꯥ ꯂꯤꯛꯂꯥꯅ ꯂꯦꯟ ꯇꯥꯗꯕꯩꯅꯤ ꯏꯕꯦꯝꯃ ꯎꯆꯦꯛ ꯀꯦꯟꯗ꯭ꯔꯤꯁꯤ꯫ ꯂꯦꯟ ꯇꯥꯗ꯭ꯔꯗꯤ ꯎꯆꯦꯛ ꯀꯦꯟꯗ꯭ꯔꯣ? ꯀꯦꯜꯂꯣꯏꯌꯦ
Ima, usekse karam kanda uda amu pandoino. Aduga mullaga karam kanda amu kelaktoino. Hai angaubi, usekti uda su panba natana. Moidi apaiba thawai panbane. Wara kanda uda tongdoine. Aduga tonglingai len tarakpada moida panbagi. Siraga laimaida tarakpane. Oh, adudi len tarakadabadi kayam watli ima. Hauzikse inga ingeni. Len yaudrasu nongdi takini. Ima, ikai bazi kamai sikrino. Naparo. Anaba amana lekhitre. Ima, ai mathang hangaroy adoyo ado. Hoi hoi. Kanano? Chingsigi makhada. Nipa masani ne. Ising leirai de leise. Jingdugi makhada nipa masado ising torban da lepaga wanghenna. Sidi nga gi sarungak tanine. Ai di nga makok singak tu ubasida nga mayam ama leirai de songkhalak lena khalaga. Wanghendu nga fa na balong ama pairaga nga chongkhalak pa ngairaga lepli. Wahengdu longdu makhuna thangalaga. He chongkhalak paga langsilladamne. Ai nga amadi pharaga kadaba sukya yadabne. Liklaga masak leigado wanghenda yenglamlaga likladu matomta. Kanai angangbu oidasano. Asukui basi makhada kumdabani kibagi. Wanghendu mayumda nga amata paidana kakhalakpada khulgi mi mayam ama imung amagi mapanda lepaga loina leinarami. Wanghendu mi mayamdugi maningda lepaga nipa amada. Kanakidabu yaurgi khura. Angang ama pokadore. Adugi mayam se pakhatnaribane. Ha. Angang poga karigi pakhatawriba. Aikhoigi khulsida angang ama hek pokpaga mi amadi sidaba yade adugine. Masina hakdi khanglarai. Maramdi nang hek pokpaga angang pokhitre. Khura gi wado ai wakhal taba ngamdre khura. Nangdi khangkhiroi masigi maram. Nang poklaba matung masak lei kawi nupi masa amaga poklaba matung khulsida mi amata pokna khitre. Maramdi khulsida angang ama hek pokpaga khul asida chahi khwaidagi yamlaba mi amadi masa matonda sijagadabani. Kariguma miduna sidrabadi pokliba angang ado amuk sikhidoine. Adudi karigino masi karigino ekhoi khangti. Maram sinane khulsida mi amata hengatpa ngamdribasi. Mi oi chama khakta leiribasi. Oh, adudi hauze angang ama poadi mi ama siba tabani ko khura. Madugine ekhoina wanaribasi. Angang poi hairasu kanamata nungaiba phaunadribase masigine. Moi ani wari saringai angang kapagi makhol ama tari mayamdo momo noknaramlaga maithong amu hanjinaki. Amai binupi ama tholi. Nipani mayam. Adugo mayam wakhal waganu. Tada tamphajaawdo angang si pokpa ngaiduna leiribani. Mahakna angang si hek pokpaga sigadawribani haina aingonda laknaribani. Mayamdo amuksu nokli maibina. Aduga ngasi poklibani pa masase mayamdagi yamna tokhai. Mamit pangbana hali. Mamagi khumlang hana makhutlam lei. Masaphai ningai kali. Wakhal haifet joiba leisabi ama chelei. Mayam iputam phajau si hore. Mayam dumi sirabasu maibidugi waduna thoidongna awaba nungaitaba maithong uba phaunadringai nipa ama yamkina chinthori. Maya aigi haujikta pokpada ngairiba ichado masado marang hore. Mayam dumi painaringai angang pokpa mamadu kana kapai. Taribra mapa isa se sorhon khidre mabok thakidre. Maibido sinsinki namidangni. Asiba angangdu mapana pamlaga awangba ching adudagi ising ipakta thadakhinaba pamlaga purakli. Aduga maningda lapna wanghendu khudai matat ama setlaga phurika littabi magi longdu mananganda yalaga nupadugi matung inari. Wanghena matomta angang si pokpuga ahandu sire. Aduga karigi amuk angang si siriba. Angang adugi mapadu awangba chingdugi mapanda leplaga asiba machani padu nungsina pamlaga ipagi ibungo nungsiba. Chahi kayagi matum sigadabagi matam ngaiduna leiraba miyoi amagi matam ngairaga tangna poksaba ichase. Kaishu mamalaytana chali ko isase. Nipaduna angang du makhada thadage tawbaga
Wanghen nipadugi makhutu tap launa pharaga. Ngai khukura. Mi amasu laukhraga hekta siba yaba nate mana. Yingbiu khura. Angangsi mit panglaga nangonda yingaga leiramle. Mapado angang aduda yenglaga. Oima. Mapaduna angang du khangpre khanglaga angang du thadabaga. Angang du Wanghen sat launa oglaga. Is egi nause kaya da harangna mamu nokjariba. Asumna lairibak yawraga amuk halakpa haise. Araiba inaudi oyare khura. Mapaduna masadu amuk pamlaga thamoi sokna harangna chuplaga kaplami. Chahi ahumgi matungni Wanghen du angang adugi mayumda angang adu kau tuna chelakli. Tenjin nayambula ithuklo nga pharase. Tenjin hairiba angang ase siguraga amuk hingalakpa angang aduni. Tenjin du chahi ahum asida angakpa maong amada chawramle. Wanghen dagi hena wang chawramle. Singbagi sumapa leitana singlamni. Masam kado maringzum yauna khakladana. Wang chawradana masamau kado phibam chana pharadana. Tenjin do dung launa phallaga chenthori. Iyamba ilai. Lao. Hojiksi ising ipaktagi nga achobo karakpa matamni hai ipu khedana. O angang pokpaga sigadabagi ngairiba ipu khedana haiba. Hoi mane. Aduna nga masing yamna pharaga ekhoi khulse nga amukta chakausi. Yumthong khuding nga yensi. Moi ani gi angakpadi moi ani icham chambani pamacha amata oiramdre. Miyamga manadaba matik mayai amamam loina yauramle. Aduga Wanghen dagi Tenjin na amuka hena matik mayai leiba heli. Moi ani do singthaktagi yamna luba ising matai amada songthaki. Moi ani do long amamam pairaga ising mayai aduda makoktudi khatlaga iroiraga Wanghen na. Inaw Tenjin, masigi nga simak pharabadi khulsimadi lempana konana chaba yarani. Taso karigi amukak phadorino awu makai pharaga kadoini. Tenjin do ising da zom launa lukhi Wanghen su Tenjin gi matung inaki. Tenjin na sanmuk chawba nga amada long na thillaga ising manung da kanna yali. Nga jaw adu hingnaba cheli adubu Wanghen di magi su sanmuk chawba nga ama hatlaga ising leirai da Tenjin karakpa ngairi. Ai ngamaroi nga si maphana batanaba daidi umloi loire. Wanghen do hawatlaga. Madi karaktrine. Asibu Tenjin natro. Nga sidi amakak natina mana iroiraga singlaga purukliba side. Tenjin do sanmuk chawba nga jaw taramuk layai da jingkhalai. Yamna phaba ngamdre taso. Korea. Aina amasi phanaba hotnabada sidore somda. Aduga nangna tarasi yamna phaba ngamdreba. Adusu nasada awaba kitang phaude. Wadada siu kaida wadorige. Adu taso. Aikoi gi singse sathina ngambanina lambi ama thiraga halasi taso. Hoi nga siga chingsi yalaga kaba oiroi. Moi ani do yamna koithoglaga lambi amada mayum phawalaklami aduga moi ani na khulgi yumthong khuding nga chara phajaba khuding amamam yelami. Aduga khulgi mi oising do khulgi mayai lampak ta cha kaurami. Aduba Tenjin di yam khidraba miyam do ubada mathamoi pelamde. Asuk yamna chawbu khulsida khunja chamakha mi su hingat pe yadaba. Masi karidagi oirakhibano khul asigi laigi wayal leirambajala. Tenjin do mamaga mapaga gi manakta namidang du mamada nga du nahipli mamagi matambakta. Ima aikoi gi khulse mi itakta iko. Ado mi yamdrabasu aikoi asuk nungsinana leminari sidi isa nungsiba. Ado ima kai maram gi no haiba kanamta na khangdabra. Mi hena pokpa yadriba sigi maram se ima. Mapana madu kanabu khangba ngamgani bunga. Hai mama isa sa igi tampakta amuk tumhangi kadai. Ibunga lause ipagi tampakta amuk tumdarola. Bazi ima ai di noi enigi tampakta nomagi tumhaudabada ai imaga baziga lapnaba yamna mali ima bazi. Karigi adumna khalaidi isana. Ado nangbu arapa maphamda aruba isingda kunganu kaidawbage. Ima kem khangano aingonda kanamta kaishu tawba ngamloi. Madu yadi ibunga. Mahausa imagi khusemda singna haiti. Madugi saruk chawraba khulsida mana masing phau hena thaduna anaubu mangal ama pinaba honasi isasidi. Tenjin do Wanghen ga jingjaw dugi makhanda waikhu mayam ama pharaga akoiba lambi amada lagli Tenjin na. Ekoi khukta oira jalat taso
ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯂꯤꯕ ꯇꯥꯏꯕꯪ ꯃꯤꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯩꯅ ꯑꯗꯨꯒ ꯃꯤ ꯑꯃ ꯍꯦꯛ ꯄꯣꯛꯄꯒ ꯃꯤ ꯑꯃ ꯁꯤꯗꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯃꯨꯛꯇ ꯈꯪꯅꯕ ꯄꯥꯝꯕꯩ ꯑꯃ ꯊꯤꯁꯤ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯈꯪꯕ ꯄꯥꯝꯃꯤ ꯇꯥꯆꯧ ꯀꯔꯤꯅꯣ ꯑꯥꯒꯤ ꯏꯁꯤꯡ ꯃꯇꯥꯏꯗ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯗꯨꯒ ꯃꯤꯒꯤ ꯁꯔꯨꯁꯤꯗꯤ ꯑꯃꯈꯛ ꯅꯠꯇꯦꯅ ꯁꯔꯨ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇꯅꯤꯅ ꯃꯣꯏ ꯑꯅꯤꯗꯨ ꯁꯔꯨ ꯃꯔꯛꯇꯨꯗ ꯌꯥꯝ ꯉꯛꯅ ꯆꯠꯅ ꯋꯥꯡꯍꯦꯟꯅ ꯁꯔꯨ ꯃꯌꯥꯝꯁꯤꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯇꯧꯁꯤꯜꯂꯛꯄ ꯑꯣꯏꯗꯧꯔꯤꯔꯥ ꯑꯣꯏꯔꯣꯏ ꯇꯥꯆꯧ ꯁꯔꯨꯗꯤ ꯏꯁꯤꯡꯗ ꯂꯨꯞꯈꯤꯒꯗꯕꯅꯤ ꯑꯗꯣ ꯁꯔꯨꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯁꯔꯨ ꯑꯣꯏꯅꯤꯅ ꯇꯥꯆꯧ ꯁꯔꯨꯁꯤꯡꯁꯤ ꯀꯔꯝ ꯇꯧꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ ꯇꯦꯟꯖꯤꯟ ꯀꯔꯤꯅꯣ ꯏꯁꯤꯡꯁꯤꯒꯤ ꯃꯈꯥꯗ ꯎꯔꯤꯕꯁꯦ ꯀꯔꯤ ꯍꯥꯏꯕ ꯇꯥꯆꯧ ꯍꯣꯏꯅꯦ ꯌꯣꯠꯅꯤꯅꯦ ꯁꯤꯗꯤ ꯃꯣꯏ ꯑꯅꯤꯗꯨ ꯏꯁꯤꯡꯗ ꯍꯥꯏꯐꯦꯠ ꯂꯨꯞꯄꯒ ꯌꯦꯡꯕꯗ ꯃꯤ ꯐꯥꯔꯒ ꯊꯝꯐꯝ ꯀꯩꯁꯨꯝꯁꯪ ꯃꯥꯟꯕ ꯑꯆꯧꯕ ꯌꯣꯠ ꯃꯆꯩ ꯑꯇꯦꯛꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯁꯣꯖꯩ ꯉꯥꯛꯇ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯣꯏ ꯑꯅꯤꯗꯨ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯇꯥꯆꯧ ꯁꯤꯗꯤ ꯀꯩꯁꯨꯝꯁꯪ ꯁꯥꯔꯝꯕꯒꯤ ꯑꯇꯦꯛꯄ ꯌꯣꯠ ꯃꯥꯜꯂꯦ ꯀꯩꯁꯨꯝꯁꯪ ꯂꯩꯔꯝꯕ ꯃꯥꯜꯂꯦ ꯎꯄꯨꯁꯤꯁꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯛꯂꯕ ꯎꯄꯨꯅꯤ ꯇꯥꯆꯧ ꯏꯕꯥꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯄꯒ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕꯒꯦ ꯍꯥꯏꯗꯣ ꯑꯃꯨꯛꯇꯒ ꯌꯦꯡꯈꯤꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯄꯁꯤ ꯃꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯂꯨꯕ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡꯗ ꯁꯨꯝ ꯂꯨꯞꯊꯈꯤꯕꯗ ꯃꯀꯣꯛꯇ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯎꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯁꯔꯨꯒ ꯃꯍꯥꯔꯥꯅꯤꯒꯤ ꯂꯨꯍꯨꯞ ꯎꯞꯄ ꯈꯨꯗꯣꯞ ꯁꯤꯕ ꯅꯨꯄꯤꯒꯤ ꯁꯔꯨ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯃꯣꯏ ꯑꯅꯤꯒꯤ ꯁꯔꯨꯗꯨ ꯌꯣꯠꯂꯤꯡ ꯂꯣꯏꯅ ꯊꯥꯡꯂꯝꯃꯤ ꯃꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯎꯄꯨ ꯑꯃꯁꯨ ꯐꯪꯂꯝꯃꯤ ꯋꯥꯡꯍꯦꯟꯒ ꯇꯦꯟꯖꯤꯟꯒꯗꯨ ꯀꯪꯐꯥꯜꯗ ꯐꯝꯂꯒ ꯎꯄꯨꯗꯨ ꯍꯥꯡꯂꯨꯕꯗ ꯆꯦꯔꯪ ꯑꯃꯅ ꯂꯥꯏꯔꯤꯛ ꯑꯃ ꯌꯣꯝꯂꯒ ꯂꯩꯔꯝꯃꯤ ꯃꯣꯏ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛꯇꯨ ꯍꯥꯡꯗꯣꯛꯂꯒ ꯇꯦꯟꯖꯤꯟꯅ ꯁꯤꯗꯤ ꯀꯔꯤꯅꯣ ꯇꯥꯆꯧ ꯆꯦ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯌꯦꯛꯂꯒ ꯂꯩꯔꯝꯂꯤꯕ ꯂꯥꯏ ꯑꯅꯤꯁꯦ ꯑꯃꯅ ꯅꯨꯄꯥꯅꯤ ꯑꯃꯅ ꯅꯨꯄꯤꯅꯤ ꯃꯀꯣꯛꯁꯨ ꯉꯁꯥꯏꯒꯤ ꯂꯨꯍꯨꯞꯇꯨ ꯃꯥꯟꯕ ꯎꯞꯄꯤ ꯃꯁꯦ ꯂꯨꯆꯤꯡꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯆꯤꯡꯕꯤ ꯅꯨꯄꯤ ꯑꯃꯒꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯣꯏꯒꯅꯤꯅ ꯇꯥꯆꯧ ꯃꯊꯪꯒꯤ ꯂꯃꯥꯏꯁꯤꯗ ꯏꯔꯤꯕ ꯃꯔꯣꯜꯁꯦ ꯑꯃꯨꯛꯇ ꯄꯥꯁꯤ ꯃꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯛꯇꯝꯒ ꯃꯍꯥꯔꯥꯅꯤ ꯑꯃꯒꯒꯤ ꯁꯛꯇꯝꯒꯅꯤ ꯃꯣꯏ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛꯇꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯤꯗꯒꯤ ꯆꯍꯤ 1,000 ꯃꯃꯥꯡꯅꯤ ꯍꯧꯖꯤꯛ ꯇꯦꯟꯖꯤꯟ ꯑꯃꯗꯤ ꯋꯥꯡꯍꯦꯟꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯊꯝꯕ ꯆꯤꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯡꯗꯨꯗ ꯍꯦꯛ ꯊꯝꯂꯝꯂꯕ ꯃꯤꯗꯨ ꯆꯤꯡꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄꯗꯤ ꯑꯣꯏꯊꯣꯛꯂꯝꯗꯦ ꯂꯝꯕꯤ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯆꯦꯟꯒꯦ ꯇꯧꯕꯁꯤꯡꯅ ꯑꯃꯨꯛ ꯌꯣꯠꯅ ꯈꯥꯕ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯃꯤꯁꯤꯡꯗꯨ ꯍꯥꯞꯄꯒ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯔꯕ ꯃꯇꯨꯡ ꯌꯣꯠꯀꯤ ꯀꯩꯁꯨꯝꯁꯪꯗꯨ ꯂꯧꯈꯠꯂꯒ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯩꯗꯣꯛꯂꯝꯃꯤ ꯑꯁꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯄꯥꯕ ꯍꯧꯕꯒ ꯇꯦꯟꯖꯤꯟꯒ ꯋꯥꯡꯍꯦꯟꯒꯗꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯣꯏ ꯑꯅꯤꯗꯨ ꯁꯔꯨ ꯃꯌꯥꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯃꯥꯏ ꯑꯃ ꯍꯥꯡꯗꯣꯛꯄꯒ ꯅꯣꯡꯄꯣꯛ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯑꯆꯧꯕ ꯍꯤ ꯑꯃꯗ ꯇꯣꯡꯂꯒ ꯑꯊꯥꯕ ꯆꯦ ꯑꯃꯗ ꯃꯥꯒꯤ ꯋꯥꯔꯤ ꯏꯕ ꯍꯧꯔꯛꯄꯒꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛꯀꯤ ꯈꯨꯏ ꯑꯃ ꯌꯥꯎꯔꯝꯃꯤ ꯅꯤꯡꯊꯧ ꯅꯣꯡꯄꯣꯛꯅ 3ꯁꯨꯕ ꯂꯃꯥꯏꯗ ꯑꯁꯨꯝꯅ ꯏꯕ ꯍꯧꯔꯝꯃꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯈꯨꯟꯖꯥꯔꯣꯏ ꯃꯌꯥꯝ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯆꯥꯎꯔꯕ ꯍꯤ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯩꯒ ꯑꯃꯨꯛ ꯄꯨꯟꯅ ꯍꯟꯒꯅꯤ ꯅꯤꯡꯊꯧꯅ ꯆꯤꯡꯗꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯐꯨꯕ ꯆꯩꯕ ꯇꯧꯕꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯤꯡꯊꯧꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯑꯀꯤꯕ ꯑꯃꯨꯛ ꯐꯥꯎꯔꯝꯃꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯩꯗꯤ ꯀꯤꯔꯦꯗ ꯑꯩꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯃꯐꯝ ꯑꯁꯤ ꯆꯪꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯤꯡꯗꯒꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯥꯡꯗꯕꯅꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯍꯤꯡꯅ ꯍꯜꯂꯛꯄ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯂꯩꯍꯧꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ ꯏꯅꯤꯡꯊꯧꯅ ꯏꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤꯁꯤꯡꯗꯣ ꯃꯄꯨꯡ ꯐꯥꯍꯜꯂꯝꯈꯣ ꯊꯧꯅꯥ ꯂꯩꯍꯜꯂꯝꯈꯣ ꯏꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯑꯗꯣ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧꯅꯤ ꯋꯥꯔꯤꯅ ꯍꯧꯅꯕ ꯑꯗꯨꯗꯤ ꯍꯤꯍꯣꯟꯕꯁꯤꯡ ꯑꯗꯣ ꯊꯨꯅ ꯌꯥꯡꯅ ꯏꯄꯥꯛ ꯑꯁꯤ ꯌꯧꯅ ꯊꯨꯅ ꯍꯤ ꯑꯁꯤ ꯍꯣꯟꯖꯤꯟꯅꯕ ꯌꯥꯊꯪ ꯇꯧꯊꯁꯤ ꯂꯥꯟꯃꯤꯁꯤꯡꯗ ꯃꯍꯥꯔꯥꯅꯤ ꯑꯁꯨꯝꯅ ꯀꯤꯔꯝꯕ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯏꯊꯕ ꯍꯧꯔꯝꯃꯤ ꯍꯤꯗꯨ ꯆꯤꯡꯗꯨꯝꯗꯨ ꯇꯝꯅ ꯍꯣꯟꯖꯤꯟꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯤꯡꯊꯧꯒꯤ ꯍꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯌꯥꯎꯅ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯊꯝꯂꯛꯄ ꯊꯥ ꯐꯅ ꯌꯥꯝꯂꯤ
ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯥꯟꯅ ꯐꯥꯔꯒ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯂꯤ꯫ ꯄꯨꯟꯅ ꯃꯤꯑꯣꯏ 10,000ꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏ 3,000ꯃꯨꯛꯀ ꯌꯥꯎꯔꯒ ꯄꯨꯟꯅ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨ ꯃꯤ ꯂꯩꯐꯝ ꯂꯩꯔꯝꯗꯦ꯫ ꯐꯠꯇꯕ ꯃꯤꯑꯣꯏ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯏ꯫ ꯃꯅꯥꯏ ꯑꯃꯅ, "ꯏꯌꯥꯝꯕ, ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯎꯔꯛꯏ, ꯀꯃꯥꯏ ꯇꯧꯅꯤ? ꯃꯤꯗꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ, ꯑꯉꯥꯡ ꯎꯅꯕ ꯅꯨꯄꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ." ꯂꯨꯆꯤꯡꯕ ꯀꯧꯈꯥꯅ, "ꯄꯣꯛꯂꯛꯄ ꯑꯉꯥꯡꯗꯣ ꯍꯥꯠꯇꯣꯛꯈꯣ." "ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯍꯥꯠꯄꯗꯤ ꯂꯨꯆꯤꯡꯕ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅꯤꯡꯂꯤ ꯅꯠꯇ꯭ꯔ ꯅꯪꯒꯤꯗꯣ? ꯂꯥꯏꯅꯤꯡꯕ ꯏꯄꯨ ꯈꯣꯔꯤ ꯐꯥꯕꯗꯨ ꯑꯩꯅ ꯀꯧꯏ ꯍꯥꯏꯅ ꯄꯥꯎ ꯄꯤꯌꯨ." "ꯏꯁ, ꯏꯄꯨ ꯈꯣꯔꯤ ꯐꯥꯕ ꯀꯧꯕꯗꯤ ꯃꯥꯒꯤ ꯃꯆꯤꯡꯗꯨꯒ ꯂꯨꯆꯤꯡꯕ ꯃꯥꯅ ꯂꯥꯏ ꯅꯤꯡꯂꯤꯉꯩ ꯃꯇꯝꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯂꯅꯤ, ꯍꯥꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤ." "ꯍꯦꯔꯥ, ꯀꯤꯃꯟꯈ꯭ꯔꯦꯗ ꯑꯣꯏꯕ, ꯂꯥꯎ, ꯑꯩ ꯏꯄꯨꯒꯤ ꯂꯥꯏ ꯅꯤꯡꯕꯗꯨ ꯊꯨꯒꯥꯏꯒꯦ." ꯀꯧꯈꯥꯗꯨ ꯂꯥꯏꯅꯤꯡꯕ ꯈꯣꯔꯤ ꯐꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯗꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯧꯈꯥꯗꯨ ꯂꯥꯏꯅꯤꯡꯕ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯂꯥꯏꯅꯤꯡꯕ ꯏꯄꯨꯗꯨ ꯃꯩꯗ ꯃꯩꯀ꯭ꯔꯨꯛ ꯆꯥꯏꯅ ꯆꯥꯏꯅ ꯇꯞꯅ, "ꯀꯔꯤ ꯂꯩꯔꯦ ꯀꯧꯈꯥ?" "ꯏꯄꯨ, ꯈꯨꯜꯁꯤ ꯃꯤ ꯂꯩꯐꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯉꯥꯡꯁꯨ ꯄꯪꯄꯣꯛꯇ ꯄꯣꯛꯁꯤꯜꯂꯛꯂꯦ, ꯃꯔꯝ ꯑꯁꯤꯅ ꯃꯤ ꯍꯦꯟꯒꯠꯇꯅꯕ ꯄꯥꯝꯕꯩ ꯑꯃ ꯌꯥꯠꯄꯤꯌꯨ." "ꯃꯤ ꯍꯦꯟꯒꯠꯄꯕꯨ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯕ꯭ꯔꯅꯦ ꯀꯧꯈꯥ? ꯃꯤ ꯍꯦꯟꯒꯠꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯑꯉꯥꯡ ꯄꯣꯛꯇꯕ ꯇꯥꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯄꯨ, ꯆꯍꯤ 70 ꯃꯊꯛꯀꯤ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯁꯤꯔꯥ? ꯑꯉꯥꯡ ꯄꯣꯛꯄꯗꯤ ꯊꯤꯡꯕ ꯉꯝꯂꯣꯏ." "ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯗꯨꯁꯨ, ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯆꯍꯤ 70 ꯃꯊꯛꯀꯤ ꯃꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯣ." "ꯏꯄꯨ, ꯑꯗꯨꯗꯤ ꯆꯍꯤ 70 ꯃꯊꯛꯀꯤ ꯑꯍꯜꯁꯤꯡ, ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯁꯤ." "ꯍꯣꯏ ꯍꯣꯏ, ꯆꯍꯤ 70 ꯃꯊꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯣ, ꯃꯗꯨ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯉꯝꯅꯃꯛ ꯄꯥꯡꯊꯣꯛꯆꯔꯣ." ꯏꯄꯨ ꯂꯥꯏꯅꯤꯡꯕꯒꯤ ꯀꯣꯟꯗ ꯍꯥꯞꯄ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯏꯁꯤꯡꯗꯨ ꯀꯧꯈꯥꯗ ꯈꯤꯛꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯆꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈꯤꯕ ꯊꯕꯛ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦꯀꯣ ꯀꯧꯈꯥ? ꯍꯦꯛ ꯄꯥꯡꯊꯣꯛꯇꯕꯗ ꯅꯪ ꯑꯣꯏꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯍꯤ 70 ꯃꯊꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯖꯔꯣ, ꯁꯨ." "ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯏꯄꯨ?" ꯏꯄꯨ ꯂꯥꯏꯅꯤꯡꯕ ꯑꯃꯗꯤ ꯀꯧꯈꯥꯗꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯆꯍꯤ 70 ꯃꯊꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯅꯕ ꯏꯄꯨꯒꯤ ꯊꯧꯖꯥꯜ ꯐꯪꯕꯒ ꯀꯧꯈꯥꯗꯨ ꯃꯥꯅ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯆꯍꯤ 70 ꯍꯦꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯏꯅ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤꯁꯨ ꯅꯤꯡꯊꯧ ꯅꯣꯡꯄꯣꯛꯅ ꯇꯥꯔꯝꯃꯤ꯫ ꯀꯩꯁꯨꯝꯁꯪꯗ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯟꯐꯥꯁꯤꯡꯒ ꯄꯨꯟꯅ, "ꯏꯁ, ꯀꯔꯤ ꯍꯥꯏꯕ? ꯑꯇꯣꯞꯄ ꯃꯤꯒꯤ ꯆꯍꯤ 70 ꯃꯊꯛꯀꯤ ꯂꯥꯟꯐꯥꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯏ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ?" ꯂꯥꯟꯃꯤ ꯑꯃꯅ, "ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯩ ꯑꯃꯨꯛꯇ ꯊꯤꯕꯤꯔꯛꯎ." ꯇꯥꯟꯖꯥꯗꯨꯗ ꯀꯧꯈꯥꯒꯤ ꯃꯕꯨꯛ ꯐꯕ ꯂꯥꯟꯃꯤ ꯑꯃ ꯂꯣꯟꯅ ꯆꯪꯂꯛꯏ꯫ "ꯇꯥꯕꯤꯌꯨ ꯃꯌꯥꯝ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯂꯥꯎꯒꯗꯕ ꯈꯣꯜꯂꯥꯎ ꯑꯁꯦ ꯆꯍꯤ 70 ꯃꯊꯛꯀꯤ ꯃꯤ ꯍꯥꯠꯄꯗ ꯂꯥꯏꯅꯤꯡꯕ ꯈꯣꯔꯤ ꯐꯥꯕꯁꯨ ꯍꯥꯠꯄ ꯌꯥꯎꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯀꯧꯈꯥꯒꯤ ꯋꯥꯔꯦꯞ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯒꯗꯕꯅꯤ." "ꯑꯣ, ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯗꯤ꯫ ꯀꯥꯟꯅꯗꯦ, ꯊꯤꯟꯊꯕ ꯌꯥꯗꯦ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯍꯧꯔꯁꯤ." ꯑꯗꯨꯕꯨ ꯁꯣꯝꯗꯁꯨ ꯀꯧꯈꯥꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯡ ꯎꯅꯒꯗꯕꯒꯤ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯩꯁꯨꯝꯁꯪꯗ ꯅꯤꯡꯊꯧ ꯅꯣꯡꯄꯣꯛꯅ ꯂꯨꯆꯤꯡꯂꯒ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯄꯒꯤ ꯄꯥꯎ ꯂꯥꯏꯅꯤꯡꯕ ꯈꯣꯔꯤ ꯐꯥꯕꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯝꯃꯤ꯫ "ꯀꯔꯤ? ꯅꯤꯡꯊꯧꯅ ꯏꯔꯥꯡ ꯍꯧꯔꯦ ꯍꯥꯏꯕ? ꯃꯥꯅ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ? ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥ ꯑꯃꯅ ꯑꯩꯒꯤ ꯏꯊꯛꯇ ꯏꯔꯥꯡ ꯍꯧꯕ ꯁꯥꯕ? ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯃ ꯈꯪꯗ꯭ꯔꯕ ꯑꯣꯏꯔꯦ." ꯁꯣꯝꯗ ꯀꯧꯈꯥꯒꯤ ꯅꯨꯄꯤꯁꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯀꯧꯈꯥꯗ, "ꯑꯉꯝꯕ, ꯅꯍꯥꯛꯄꯨ ꯋꯥꯗꯣ ꯏꯄꯨꯒ ꯇꯥꯟꯅꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯊꯕꯤꯔꯝꯂꯕꯗꯤ ꯂꯥꯏꯅꯤꯡꯕ ꯏꯄꯨꯗꯣ ꯆꯍꯤ 70 ꯍꯦꯜꯂꯕꯅꯤ, ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯍꯤ 70 ꯍꯦꯜꯂꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯒꯤ ꯏꯄꯨꯒꯤ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯁꯥꯞ ꯑꯗꯨꯗ ꯏꯄꯨꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯏꯄꯨ ꯃꯥꯁꯨ ꯀꯥꯎꯔꯨꯔ ꯃꯥꯜꯂꯦ." "ꯑꯩꯗꯤ ꯁꯤꯕ ꯌꯥꯗꯦ, ꯑꯗꯨꯅ ꯏꯄꯨꯁꯨ ꯍꯥꯠꯄꯁꯤ ꯌꯥꯎꯕ ꯇꯥꯕꯅꯤ." "ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯑꯉꯝꯕ?" "ꯍꯧꯅꯗꯕꯗꯨ ꯍꯧꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯅ꯫ ꯏꯄꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯍꯦꯛ ꯄꯥꯡꯊꯣꯛꯇꯕꯗ ꯑꯩ ꯁꯤꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯕ ꯌꯥꯗꯦ꯫ ꯑꯩ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥ ꯍꯥꯠꯄ ꯇꯥꯕꯅꯤ." "ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ, ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯏꯄꯨꯅ ꯂꯝꯖꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫
mahakna akhoi bu hinghanbani lekha taruraba akhoi ani bu ipuna mayol chonghanbani mahi palhanbani ningthauna phana law khongduna su kaukhana tagadaba natte haiba ningthauna khangbadagi ningthauna maharani da adudi kaukhaga laining ba hanga khana hanba tabani maharani chahi humfu helaba akhoi halabadi chahi humfu helaba khudingmak hatkadabani laining ba haladusu chahi humfu helabani masu hatkadabani haina thongse tikti phaba nonggadabani masi pumnamak hanuba magi khujil thorangak madusu yadrabadi ahu ba hatoknaba tabani miyam do kaukhagi miyot minai khangduna leigadabagi sarupadi hatoknabana hena phai haina launare amadi chahi humfu helaba mi oising kaisum sangdagi phaba lakpada lanpha singa khana chainaba tawbada lanmi amadi miyam kaya amasu hatoknarami madugi paudu tabada kaukhagi nupina kaukhabu yamna warurami adubu kaukhadi magi nupibu yamna nungsi matam pumbada kaukhagi lalong yatpiba amadi magi nupina yatpa lalong khudingmak ngasi phauba maithiba yaukidri masina ngasi phau kaukhana tawgi khanba thabak khudingmak tawba ngamlibani kaukhadu ningthaugi manak talaklami kaukhadu ningthauga wari sari ningthauna aikhoi sigani khangle adubu thongna liba nangisu wasaktunga nangi lining ba haladusu halo natrabadi aikhoi na nangod sap solamgani kari sap ningthau nangi nupi na nasa unabada nangi nupi siboyo ai nupi yamna nungsi ningthau kaukhadu magi lanmi singduga sauna phingna thoki namidangni nongsu phajana tri ising ithatsu yam kana chingi lairaida hangal handa thomli namidang du kaukhadu lining ba khori phabagi leifam da changli kaukhagi lanmi sing adusu thang amam loina pairi kaukhasu thang macha ama yepli kaukhagi ma ong aduda lining ba hal adu wakhal tare ma na ngang thoklu ba wado khudak taning singlakli kaukhadu thang du tapna satoklaga ipu gi wasak ngak taba yadaba matang oirakli ai gi sipu khantha hodaba mikup amana ai khoyeni awa famda taminaga dawre ngasidi ai khoyeni kari awa ba ipu khak natra ai su ai gi wasak ngak taba yadaba mi oi amani maram masina ai gi wasak ani dudi ngak lamba tabani kari wasak ngasi haiba numit asidagi khullasida angang ama hek pokpaka chahi humfu helaba mi amadi siba masa matom ta sijaba ngamdragana ni na hatpa oigadaba adubu angang adu pokjiba phawbadi sigadaba mi adu hatpa yadaba natraga matom ta siba su yadaba angang adu na poklaba matum mi du siba karigumba mi du siba ngamdraba poklakliba angang adu amuk siba numit adu da siba khudak adu da siba kaukhadu lining ba ahal adugi misai wadu tabada kaukhadu tarang chatna lining ba ahal aduda yenglaga leiri ai nangna hotpa yaroi aina isagi wasak ngakani adubu nangi nasa poklaba matung ai sigani karigumba nasa poktringai aina hana siraba nangi nupi amadi puknungda yauriba nasa aduga punna natu nacha punna angang unabada siba oyu hai lining ba hangi misai wa aduda kaukhadu masa pumba thakthang niklami amadi masi pumba ningthauna thauhanbani khalaga kaukhana ningthauga maharani gado makhong makhut pullaga isingda hingna thadaki ningthau amadi maharani isingda thadabada kaukhana ningthaugi punsi wari iba lairik adusu punna thadaki upu masa amada haplaga masi su thokani khangbana ningthaugi lairik do cherang amana yomlamdai mabu ising manungda thadaramdai phawba aroiba wari irami nong manini leraga kaukhagi nupi angang hek pokpaga kaukhadu lining ba ahal adubu hat palakpada lining ba ahal aduna ngasi haiba numit asidagi malem taibang pala sina kaidi phoba malem pumba samnari ba ipag asigi iyai da leiriba chingna semba khullasida angang ama hek pokpaga chahi humfu helaba mi ama siba karigumba sidaba taraba pokliba angang do amuk siba haiba aigi mi chaiwa ase Shop ase aina khullasida tawramlabani yare nang ai hatpadi matik chadri kaukha ai isa itomta hu se thaklaga sijaragi asumna lining ba halado masa matomta hu du thaklaga sijarami ningthaugi wari do paba loiraga tenjana lairik do makhum khumjili aduga cherang do amuk yomsilaga tajaw sidi lining ba halgi michaiwa thanglambagini
ꯍꯥꯏꯗꯤ ꯁꯥ ꯐꯪꯂꯕ ꯈꯨꯜꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯃꯥꯅꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯤꯆꯩꯋꯥ ꯊꯥꯡꯂꯝꯂꯤꯕꯁꯤ ꯀꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯊꯤꯁꯤꯅ ꯍꯣꯏ ꯇꯥꯆꯧ ꯁꯔꯨꯁꯤꯡꯁꯤ ꯀꯧꯈꯥꯒꯤ ꯃꯇꯝꯗ ꯃꯥꯅ ꯍꯥꯠꯂꯝꯕ ꯂꯣꯏꯅ ꯑꯣꯏꯅꯤ ꯃꯁꯦ ꯑꯣꯏꯅꯤꯅ ꯃꯣꯏ ꯑꯅꯤꯗꯨ ꯌꯨꯝꯗ ꯀꯥꯔꯝꯃꯤ ꯇꯦꯟꯖꯤꯟꯒ ꯋꯥꯡꯂꯦꯟꯒꯗꯨ ꯈꯨꯜꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯃꯁꯛꯂꯩꯒꯤ ꯌꯨꯝ ꯑꯣꯏꯔꯝꯂꯦ ꯃꯁꯛꯂꯩꯗꯨ ꯁꯤꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯄꯨꯒꯤ ꯃꯁꯥ ꯃꯎꯗꯨ ꯐꯗꯤ ꯑꯆꯣꯠꯄꯅ ꯇꯩꯊꯣꯛꯄꯤꯔꯤ ꯃꯥꯡꯒꯣꯜꯗ ꯍꯤꯞꯍꯜꯂꯒ ꯃꯁꯛꯂꯩꯅ ꯃꯄꯨꯗ ꯄꯨꯄꯨ ꯆꯥꯛ ꯌꯥꯝ ꯆꯥꯁꯤꯀꯣ ꯍꯣꯏ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯁꯤꯍꯜꯂꯣꯏ ꯈꯨꯜ ꯑꯁꯤꯗ ꯏꯁꯨ ꯑꯃ ꯍꯦꯛ ꯄꯣꯛꯄꯒ ꯑꯩ ꯁꯤꯒꯗꯧꯔꯤꯕꯅꯤ ꯆꯍꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯈꯨꯜ ꯑꯁꯤꯗ ꯏꯁꯨ ꯄꯣꯛꯈꯤꯗꯕ ꯌꯥꯔꯣꯏ ꯄꯨꯄꯨ ꯈꯨꯜꯅꯦꯅ ꯃꯤ ꯍꯦꯟꯕꯁꯨ ꯌꯥꯗꯕꯁꯤꯕꯨ ꯄꯨꯄꯨ ꯁꯤꯕ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯗꯤ ꯃꯤ ꯑꯅꯤ ꯂꯥꯛꯄꯒꯤ ꯈꯣꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯀꯣ ꯃꯁꯛꯂꯩꯗꯨ ꯊꯣꯡꯒꯥꯜꯗ ꯌꯦꯡꯂꯨꯕꯗ ꯇꯦꯟꯖꯤꯟꯒ ꯋꯥꯡꯍꯦꯟꯒꯗꯨ ꯃꯁꯛꯂꯩꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯇꯦꯟꯖꯤꯟꯅ ꯏꯄꯨ ꯎꯅꯕ ꯂꯥꯛꯂꯒ ꯅꯨꯄꯤ ꯈꯪꯅꯔꯒ ꯍꯟꯗꯧꯔꯦ ꯑꯗꯨꯁꯨ ꯇꯥꯆꯧꯒꯤ ꯑꯩ ꯅꯨꯄꯤ ꯈꯪꯅꯕ ꯌꯥꯗ꯭ꯔꯤ ꯑꯉꯥꯡ ꯄꯣꯛꯑꯗꯤ ꯃꯤ ꯑꯃ ꯁꯤꯗꯕ ꯌꯥꯔꯣꯏ ꯑꯩꯒ ꯈꯪꯅꯕ ꯌꯥꯔꯣꯏ ꯇꯥꯆꯧ ꯃꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 15 ꯍꯦꯟꯅ ꯍꯜꯂꯝꯗꯧ ꯃꯥꯜꯂꯦ ꯇꯥꯆꯧꯒꯤ ꯂꯦꯡꯒꯥꯅꯦ ꯇꯥꯆꯧꯒꯤ ꯁꯤꯟꯕꯤꯅꯤ ꯑꯩꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯑꯗꯨꯝ ꯑꯗꯣ ꯏꯄꯨ ꯑꯁꯤ ꯁꯤꯗꯧꯔꯕ ꯃꯥꯜꯂꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯊꯨꯅ ꯆꯪꯁꯤꯜꯂꯣ ꯃꯣꯏ ꯑꯅꯤꯗꯨ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯋꯥꯡꯍꯦꯟꯗꯤ ꯃꯁꯛꯂꯩꯒ ꯀꯟꯅ ꯌꯦꯡꯅꯔꯤ ꯏꯄꯨꯅ ꯇꯦꯟꯖꯤꯟꯗ ꯅꯪꯕꯨ ꯈꯪꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯥ ꯇꯦꯟꯖꯤꯟ ꯆꯍꯤꯅ ꯈꯤꯇ ꯑꯗꯨꯒ ꯃꯤꯑꯣꯏ ꯃꯤꯇꯧꯅ ꯄꯥꯈꯪ ꯑꯉꯛꯄꯅꯤ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯂꯥꯏꯒꯤ ꯋꯥꯔꯤꯒꯤꯁꯨꯅꯤ ꯂꯥꯛꯏꯁꯤ ꯏꯄꯨ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯋꯥ ꯑꯃꯁꯨ ꯍꯪꯖꯕ ꯂꯥꯛꯏꯅꯦ ꯏꯄꯨꯒꯤ ꯅꯥꯛꯇ ꯏꯕꯥꯅꯤꯒꯤꯁꯤ ꯏꯄꯨ ꯅꯣꯏ ꯑꯅꯤꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯩꯅ ꯍꯦꯟꯅ ꯈꯪꯏ ꯑꯩ ꯆꯍꯤ 100 ꯁꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯈꯣꯔꯤ ꯐꯥꯕꯒꯤ ꯂꯥꯏꯅꯤꯡꯐꯝ ꯃꯐꯝꯗꯨ ꯑꯩꯅ ꯊꯦꯡꯅꯈꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡꯐꯝ ꯃꯐꯝ ꯑꯗꯨꯗ ꯃꯌꯦꯛ ꯈꯔ ꯏꯗꯨꯅ ꯊꯝꯂꯝꯃꯤ ꯑꯩꯗꯤ ꯏꯪꯈꯣꯜ ꯈꯣꯞꯆꯤꯟꯕ ꯆꯠꯂꯨꯕꯅꯤ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯏꯪꯈꯣꯜ ꯈꯣꯞꯆꯤꯟꯕ ꯌꯥꯝ ꯍꯩꯗꯅ ꯑꯗꯥꯏ ꯇꯧꯗꯅ ꯑꯩꯁꯨ ꯏꯪꯈꯣꯜ ꯈꯣꯞꯆꯤꯟꯕꯗ ꯎꯄꯨ ꯑꯃ ꯊꯦꯡꯅꯩ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯑꯃꯈꯛꯁꯨ ꯌꯥꯎꯔꯝꯃꯤ ꯏꯄꯨ ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯔꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯁꯔꯨꯗꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯎꯄꯨꯗ ꯌꯥꯎꯔꯝꯕ ꯆꯐꯨꯗꯨ ꯑꯩ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯇꯦꯟꯖꯤꯟ ꯅꯍꯥꯛ ꯂꯥꯏꯅ ꯄꯤꯕ ꯃꯆꯥꯅꯤ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯂꯥꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯆꯩꯋꯥ ꯐꯪꯍꯧꯔꯕ ꯆꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯀꯣꯛꯄꯤꯔꯨꯆꯣꯅ ꯊꯥꯔꯛꯄ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯅꯍꯥꯛ ꯑꯗꯨꯅ ꯅꯪꯒꯤ ꯂꯧꯁꯤꯡ ꯄꯨꯀꯩ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛꯇꯣ ꯅꯪ ꯑꯃꯨꯛꯇ ꯄꯥꯎ ꯏꯁꯨ ꯇꯣꯝꯕꯤ ꯎꯄꯨꯗꯨ ꯄꯨꯊꯣꯔꯛꯎ 이해 노이 애니부 꼬나 ꯌꯦꯡꯅꯔꯣꯅꯦ 이해 ꯃꯁꯛꯂꯩꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯉꯤ ꯍꯣꯏ ꯄꯨꯄꯨ ꯑꯁ ꯃꯤꯠꯀ ꯂꯣꯏ ꯁꯤꯡꯉꯤꯌꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯄꯨꯄꯨ ꯋꯥꯡꯍꯦꯟꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯁꯛꯂꯩꯅ ꯂꯥꯏꯔꯤꯛ ꯌꯥꯎꯕ ꯎꯄꯨꯗꯨ ꯇꯦꯟꯖꯤꯟꯗ ꯄꯤ ꯏꯄꯨꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯃꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯐꯪꯂꯤꯕ ꯃꯤꯆꯩ ꯋꯥꯁꯤ ꯀꯣꯛꯍꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯇꯦꯟꯖꯤꯟꯅ ꯑꯩꯒꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯏꯄꯨ ꯇꯥꯆꯧ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯑꯩꯗꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯤ ꯑꯩꯅ ꯃꯈꯥ ꯁꯝꯊꯥꯅꯤꯡꯈ꯭ꯔꯦꯗ ꯌꯥꯔꯦ ꯅꯪꯅ ꯍꯩꯗꯧꯕ ꯊꯕꯛ ꯅꯠꯇ꯭ꯔꯤ ꯁꯤꯗꯤ ꯋꯥꯡꯍꯦꯟꯒ ꯇꯦꯟꯖꯤꯟꯒꯗꯣ ꯏꯄꯨꯒꯤ ꯂꯥꯏꯔꯤꯛ ꯌꯥꯎꯕ ꯎꯄꯨꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯏꯄꯨꯅ ꯃꯁꯛꯂꯩꯗ ꯅꯃꯥꯗꯤ ꯍꯥꯏꯁꯨ ꯇꯣꯝꯕꯤ ꯄꯨꯄꯨ ꯏꯃꯥꯗꯣ ꯃꯊꯪ ꯁꯤꯒꯗꯕ ꯏꯕꯣꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯄꯣꯛꯄ ꯇꯝꯕ ꯆꯠꯈꯤꯕꯅꯦ ꯏꯁꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯁꯨ ꯁꯦꯠꯂꯤꯍꯦ ꯑꯋꯣꯏꯕ ꯋꯥꯡꯍꯦꯟꯒ ꯇꯦꯟꯖꯤꯟꯒꯗꯣ ꯋꯥꯡꯍꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯂꯤ ꯑꯗꯨꯕꯨ ꯋꯥꯡꯍꯦꯟꯗꯤ ꯃꯁꯛꯂꯩꯗꯨ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯂꯥꯏꯔꯤꯛꯅꯦꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯉꯥꯛꯇ ꯂꯃꯥꯏ ꯑꯃ ꯐꯥꯛꯅꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯃꯨꯛ ꯐꯥꯛꯅꯤ ꯃꯥꯒꯤ ꯃꯃꯥꯏ ꯇꯥꯆꯧ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯋꯥꯡꯍꯦꯟꯒꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯏ ꯇꯦꯟꯖꯤꯟ ꯅꯌꯥꯝꯕꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯥꯏꯒ ꯑꯣꯛꯅꯔꯛꯄ꯭ꯔꯣ ꯅꯠꯇꯦ ꯍꯦꯂꯣꯏꯒ ꯑꯣꯛꯅꯔꯛꯄ꯭ꯔꯥ ꯕꯍꯥ ꯏꯃꯥ ꯇꯥꯆꯧꯁꯦ ꯃꯀꯣꯛꯇ ꯈꯤꯇꯪ ꯌꯩꯈꯤꯕꯒꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯇꯦꯟꯖꯤꯟꯗꯨ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛꯇꯨ ꯃꯨꯟꯅ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯌꯦꯡꯂꯝꯃꯤ ꯇꯦꯟꯖꯤꯟꯅ ꯂꯥꯏꯔꯤꯛꯇꯨ ꯑꯍꯤꯡ 10 ꯍꯦꯟꯅ ꯌꯦꯡꯂꯝꯃꯤ
amadi ising yawo chafudu karamna sisinagani haibadusu lairik adudagi khanglami Tenzin na madu khangba loibaga khul aduda nupi amangang unarami adubo angang adu unabaga masaklegi mapudu sigadaba ahal oiribani Ipuna taibangpan thadok lamdai Tenzin du ipugi manak talaklami amadi Tenzin du ipugi manak da phamlaga Ipugi tawbimal mirol sina laman singbang ngamdana lehorani Ngasi numit ase soidana lakani aina khangbana Aisi hekta sidokpa yadana leiramlibani Lainingba ahal adugi lairiktu phangba numida aigi mangda hairami Matik mayai leiba lauksing leiba ni pa ama khul asida mitam lakkani mahak hek pokpaga khul asida angang amatta makhata na pokpa yadre angang aduna lairik asigi lambi puthokani khul asida phanghoriba aigi shap asi mioi aduna kokhanba ngamgani hairami adugu lairik asidi mioi aduna khakpaba haigani hairami adudi ipugi mangdalaklambada Lining ba hanubadoribu Mani Mana kaukagi wari Aigi mangdalirami Ipu Lairik aduda Asungda suirami Upududa yauriba Chapuda yauriba isingda Lairik asibu Ising asibu pangliba mioi aduna thaklaga Khul asida Lining ba mahangna michaywa thanglamba Michaywa haibadi sabado Kokani hairami ipu Adudi ay Isingdu thaklagi piraklo Kadai isingdu thuna piraklone thengthakrabadi aigi suthangdu sibana hanba tare Tenzin na makhwangda yepliba ising yawa chapu ado hek lau thorakpaga ipuna makhudu thak nipa makhai lauraga kutkut launa thaksinki aduga ipudo tapna tumthaki pungza kharagi matung wanghendu Tenzin gi maring jumda tungdagi tapna pairi masak leisu mapugi manakta kaplaga phamthari wanghena Tenzin da itaimada Angang phaibupoi ahanbada nupi ama poklak aduga pungja kharagi matung nupa amang pukli ha adudi mi anigi thawai katkadori daso khulsidagi phaibu pode khamde yenglasi masak leidu mapugi makhutto nungsina pairaga pupu nang sibagiro nupi ama poba matung pungja kharagi matung Isina na ba ama mo na paglalibase? Mahanay po po. Nanging aksam na lahiri ba amo ba mami? Pupugi ko niya tapahali ba ko sa ataro? Mahanay, ko na po pa na pamasado. Pupugi ko niya po po. Pupo. Somda masak lagi mamalik lado ko na puglak pa angang dupam lagakapli. Angang pukli ba may bito liklani. Masak lagi mamado ni amay bido. Liklado angang duko laga. Mapugi mapok ni siti. Mapugi taway si halakli. Ano ba mapok amada? Angang pukli ba napido yaw na mapamdo dalay riba kunjari pumnamak kapnarami. Ipu na lining ba ahal adugi ising taglaga sikraba madung ngasidi. Angang pokpada mi amasida ba yaramdabado hauzikti madugi sabdo pung kokokre. Jahi mangagi matung ni kulundumi masing lising ama yaure. Yumnang masing hengatli Jingi layray phawba phajaba yumsing nap tuna sanare Wanghenga masak laygasu mayung palamle macha ani poklaga masak laydu angang amasu pokadabagi mirol lamle aduga masin manaw phaibok pokhiba ipugi mapok pokhiba nupa masadugi machedu Tenzin ga chawba haiphet manana Tenzin ga achawba hi amagi matonda lepaga Tenzin na inawdo phawlaktini isingdagi minglenbi asina phatra Ma phawgalakladi ibanigi warida yetoy natro mana ibanigi chahisiga aidi nokningwana loireda ado lesabi pharadi yaraba natro chahi manga khak sugera tara sugera hoi nangna haibado chamallasida aisu chahi tara phawbu sudri tanjadu minglen bigi mopani pa chahi manga da subada ngairiba minglen badu isingdagi jom launa phawgalaklaga lauri pakhang macha amagum masa mawudu wang chauna iroina ho aini hena khange nu eni na oinari do adu na isu nga achawpam phadri phawba karakiroi ai amung lupe ko iya Tenzin ga minglen bigado minglen bada manatondu utu muk chauna nongdum na tharaga lehawi minglen bada
Asumna chahi cha kaya khul adudagi hendokpa ngamlamdaba khunjarising ado Tenzin gi loksingna hi kaya saduna atopa mafamda chatpa ngamba ising lambi semba hawrami maisu tamna paglakhi khul adu Tenzin na anobu mapuk ama pokhanduna nunga yaifana laimina khirami